ꯌꯥꯝꯕꯨꯡ ꯕꯣꯠꯇꯤ ꯀꯨꯏꯁꯜꯂꯛꯇ꯭ꯔꯦ ꯃꯁꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯀꯔꯤ ꯀꯔꯤ ꯇꯧꯕꯤꯔꯒꯦ? ꯕꯣꯠꯀꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟꯗꯤ ꯁꯦꯡꯅ ꯍꯥꯏꯔꯨꯔꯒꯗꯤ ꯅꯪꯍꯧꯗ꯭ꯔꯦ ꯍꯥꯏꯒꯨꯝꯕꯅꯤ. ꯍꯥꯏꯕꯗꯤ ꯂꯩꯔꯤꯕ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯁꯤꯗ ꯏꯂꯦꯛꯁꯟ ꯇꯧꯅꯤ ꯇꯧꯔꯦꯕꯨ ꯀꯟꯐ꯭ꯌꯨꯖꯟ ꯂꯩꯕ ꯇꯥꯏꯃꯤꯡ ꯑꯣꯏꯗ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯏꯂꯦꯛꯁꯟ ꯇꯧꯗ ꯌꯥꯗꯕꯅꯤꯅ ꯑꯗꯨꯝ ꯃꯇꯝ ꯂꯦꯞꯁꯜꯂꯛꯄ ꯍꯥꯏꯇꯥꯔꯦ. ꯃꯗꯨꯗꯨꯗ ꯑꯩꯈꯣꯏꯗꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯇꯁꯦꯡꯅ ꯍꯟꯗꯛꯀꯤ ꯏꯔꯥꯡꯁꯤꯗ ꯁꯨꯝ ꯑꯋꯥ ꯑꯅꯥ ꯃꯌꯥꯝ ꯑꯗꯨ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯉꯩꯗ ꯑꯃ ꯏꯁꯨꯁꯤꯗ ꯍꯥꯏꯗꯤ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯤꯉꯩꯗ ꯍꯥꯏꯇꯥꯔꯦ ꯑꯩ ꯏꯂꯦꯛꯁꯟꯒꯤ ꯀꯦꯝꯄꯦꯟ ꯀꯩꯀꯥꯗ ꯅꯪꯖꯍꯧꯗ꯭ꯔꯦ. ꯑꯗꯨꯕꯨ ꯑꯩ ꯀꯩꯁꯨ ꯆꯤꯡꯅꯕ ꯂꯩꯇꯦ. ꯑꯗꯨꯝ ꯍꯥꯟꯅꯒꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯍꯥꯏꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝ ꯑꯃ ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝ ꯂꯩꯈꯤꯕꯅꯤꯅ ꯑꯗꯨꯝ ꯃꯣꯏꯅꯁꯨ ꯑꯗꯨꯝ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯤꯔꯒ ꯑꯗꯨꯝ ꯑꯩꯗꯃꯛꯇ ꯂꯦꯞꯄꯤꯔꯛꯀꯅꯤꯅ ꯈꯟꯖꯩ. ꯑꯗꯨꯝ ꯌꯦꯡ ꯇꯥꯔꯦ ꯀꯩ ꯇꯧꯕꯅꯣꯗꯣ. ꯑꯩꯈꯣꯏꯅ ꯁꯨꯝ ꯎꯖꯕꯗ ꯃꯃꯥꯡꯒꯤ ꯕꯣꯠꯇꯗꯤ ꯊꯥꯡꯃꯩꯕꯟꯒꯤꯁꯤ ꯈꯔ ꯁꯣꯟꯕ ꯑꯣꯏꯅ ꯎꯏ. ꯑꯗꯨ ꯀꯩꯝꯇ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯕꯤꯍꯧꯗꯕ꯭ꯔꯥ? ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯅ ꯀꯃꯥꯏꯅ ꯀꯩ ꯐꯤꯕꯝꯗ ꯂꯩꯕꯤꯕꯒꯦ? ꯇꯁꯦꯡꯅ ꯃꯃꯥꯡꯒꯤꯗꯤ ꯑꯩꯅ ꯊꯥꯡꯃꯩꯕꯟꯗꯤ ꯑꯩ ꯇꯁꯦꯡꯅ ꯑꯩꯒꯤ ꯏꯁꯥꯒꯤ ꯑꯩꯒꯤ ꯄꯣꯛꯅꯐꯝ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯩꯈꯣꯏ ꯊꯥꯡꯃꯩꯕꯟꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯗꯨꯝ ꯑꯩ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯏꯀꯣꯝ ꯀꯣꯝꯊꯣꯛꯆꯔꯛꯎꯕꯅꯦ. ꯍꯥꯏꯕꯗꯤ ꯊꯥꯡꯃꯩꯕꯟꯗꯤ ꯑꯃ ꯊꯣꯛꯄꯅꯤꯅ ꯃꯌꯥꯝꯅ ꯄꯨꯂꯞ ꯁꯧꯒꯠꯄꯤꯒꯗ꯭ꯔꯥꯅ. ꯑꯗꯨꯕꯨ ꯑꯗꯨꯝ ꯑꯩꯁꯦ ꯁꯣꯏꯕꯅꯤ. ꯑꯩꯅꯁꯨ ꯀꯃꯥꯏꯅ ꯀꯣꯝꯊꯣꯛꯎꯕꯒꯤ ꯍꯥꯏꯗꯤ ꯑꯩ ꯂꯥꯛꯇꯦꯅ ꯍꯥꯏꯕꯒꯤ ꯋꯥꯔꯧꯕꯁꯨ ꯃꯌꯥꯝ ꯂꯩꯈꯤ ꯃꯃꯥꯡꯗ. ꯆꯞ ꯃꯥꯟꯅꯩ ꯍꯟꯗꯛꯁꯨ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯔꯦ. ꯍꯟꯗꯛꯇꯤ ꯑꯗꯨꯝ ꯅꯪꯍꯧꯗ꯭ꯔꯦ. ꯍꯟꯗꯛꯁꯨ ꯑꯗꯨꯝ ꯊꯥꯡꯃꯩꯕꯟꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯇꯥꯔꯦ ꯑꯩ ꯀꯦꯝꯄꯦꯟ ꯀꯩꯀꯥ ꯇꯧꯕ ꯑꯝꯇ ꯅꯪꯖꯍꯧꯗ꯭ꯔꯦ. ꯑꯗꯨꯅ ꯑꯗꯨꯝ ꯑꯃꯍꯥꯅꯤ ꯑꯗꯨꯝ ꯍꯥꯏꯅꯤꯡꯉꯤ ꯑꯩ ꯃꯣꯠꯇꯗꯤ. ꯑꯗꯨꯝ ꯑꯗꯨꯁꯨ ꯊꯥꯡꯃꯩꯕꯟꯒꯤꯗꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯑꯩꯅ ꯁꯨꯝ ꯎꯖꯕꯗ ꯅꯍꯥ ꯃꯌꯥꯝꯁꯨ ꯆꯣꯡꯊꯣꯛꯄꯤꯔꯛꯑꯦ ꯍꯧꯖꯤꯛꯁꯦ ꯀꯣ. ꯑꯩꯈꯣꯏꯒꯤ ꯑꯦꯖꯦꯟꯗꯤ ꯀꯔꯤꯗꯒꯤ ꯃꯃꯥꯡꯗ ꯑꯦꯖꯦꯟ ꯑꯗꯨꯝ ꯐꯝꯍꯟꯕ ꯉꯝꯈꯤꯗꯦ. ꯑꯌꯥꯝꯕ ꯑꯦꯖꯦꯟꯁꯤ ꯐꯝꯈꯤꯗꯦ ꯊꯥꯡꯃꯩꯕꯟꯗ ꯅꯠꯇꯦ. ꯃꯃꯥꯡꯒꯤ ꯕꯣꯠꯇꯗꯤ ꯑꯦꯖꯦꯟꯁꯤ ꯑꯝꯇ ꯃꯦꯛꯁꯤꯃꯝ ꯐꯝꯈꯤꯗꯕꯩꯅꯤ ꯍꯦꯟꯅꯁꯨ ꯋꯥꯈꯤꯕꯁꯦ. ꯑꯗꯣ ꯍꯟꯗꯛꯇꯤ ꯃꯦꯛꯁꯤꯃꯝ ꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯑꯗꯨꯝ ꯈꯔ ꯆꯣꯡꯊꯣꯛꯄꯤꯔꯛꯑꯦ. ꯃꯌꯥꯝ ꯚꯣꯂꯨꯟꯇꯔꯤ ꯂꯥꯛꯄꯤꯕ ꯃꯌꯥꯝ ꯌꯥꯎꯏ. ꯃꯁꯥꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯐꯝꯖꯒꯦ ꯑꯩꯈꯣꯏ ꯇꯧꯖꯒꯦꯅ ꯅꯨꯡꯁꯤꯕꯤꯕꯒꯤ. ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯈꯔ ꯐꯒꯗꯕ ꯃꯥꯜꯂꯦ ꯊꯥꯡꯃꯩꯕꯟꯒꯤꯁꯨ. ꯑꯗꯣ ꯏꯚꯟ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤꯁꯨ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤꯁꯨ ꯍꯥꯏꯇꯥꯔꯦ. ꯍꯟꯗꯛꯀꯤ ꯏꯂꯦꯛꯁꯟꯁꯤꯗ ꯃꯌꯥꯝꯅ ꯄꯥꯝꯅꯕ ꯅꯨꯡꯁꯤꯕ ꯑꯍꯨꯝ ꯊꯣꯛꯂꯛꯑꯦ ꯍꯥꯏꯕꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯂꯩ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯕꯨꯡ. ꯑꯗꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯀꯦꯟꯗꯤꯗꯦꯠ ꯑꯍꯨꯝ ꯑꯗꯨꯗꯤ ꯌꯥꯝꯕꯨꯡ ꯂꯩꯖꯔꯦ, ꯑꯗꯒꯤ ꯃꯍꯦꯁ ꯂꯩ, ꯑꯣꯖꯥ ꯕꯤꯃꯣꯜ ꯅꯦ. ꯃꯤꯌꯥꯝ ꯑꯍꯨꯝ ꯆꯞ ꯃꯥꯟꯅꯅ ꯑꯃꯨꯛꯇ ꯊꯣꯛꯂꯛꯄꯁꯤꯗ ꯌꯥꯝꯕꯨꯡ ꯍꯣꯏ ꯄꯥꯎ ꯐꯥꯎꯅꯕꯤꯍꯧꯗꯕ꯭ꯔꯥ? ꯑꯃꯈꯛ ꯊꯣꯛꯂꯝꯂꯕꯗꯤ ꯃꯤꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯣꯛꯂꯝꯒꯅꯤ ꯍꯥꯏꯕꯒꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯈꯣꯜꯂꯥꯎ ꯀꯌꯥ ꯑꯃꯁꯨ ꯂꯩ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ? ꯇꯁꯦꯡꯅ ꯑꯩ ꯄꯥꯎ ꯐꯥꯎꯅꯗꯕꯩ ꯋꯥ ꯅꯠꯇꯦ. ꯇꯁꯦꯡꯅ ꯑꯩ ꯑꯗꯨꯝ ꯐꯥꯎꯅꯩ. ꯑꯗꯨꯝ ꯍꯪꯉꯤ. ꯑꯗꯨꯝ ꯈꯔ ꯁꯨꯝ ꯂꯥꯡꯕ ꯍꯧꯅꯔꯛꯄꯗ ꯅꯣꯏꯕꯨ ꯏꯂꯦꯛꯁꯟ ꯇꯧꯗꯣꯔꯤꯕ꯭ꯔꯣꯅꯦꯅ ꯑꯗꯨꯝ ꯑꯗꯨꯗ ꯇꯧꯔꯣꯏ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯇꯧꯔꯣꯏ ꯑꯗꯨꯝ ꯍꯥꯏꯅꯩ. ꯃꯣꯏꯁꯨ ꯇꯧꯔꯣꯏ ꯈꯣꯠꯂꯣꯏ ꯑꯗꯨꯝ ꯍꯥꯏꯅꯩ. ꯄꯥꯎ ꯐꯥꯎꯅꯩꯅꯤ. ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯑꯩꯗꯤ ꯑꯗꯨꯝ ꯇꯧꯅꯤ ꯍꯥꯏꯁꯤ ꯑꯗꯨꯝ ꯈꯪ ꯂꯩꯔꯕꯅꯤ ꯃꯌꯥꯝꯅꯁꯨ. ꯑꯇꯩ ꯑꯗꯨꯝ ꯃꯃꯥꯡꯗ ꯇꯧꯈꯤꯕꯅꯤ ꯍꯧꯖꯤꯛ ꯇꯧꯅꯤ ꯍꯥꯏꯕꯒꯤ ꯈꯪ ꯂꯩꯔꯕꯅꯤ. ꯑꯩꯅꯁꯨ ꯑꯩ ꯏꯁꯥꯅ ꯑꯗꯨꯝ ꯍꯪꯉꯦ. ꯑꯗꯨꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯟꯗꯛꯀꯤ ꯏꯁꯨꯁꯤꯅ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯀꯟꯁꯤꯜꯂꯛꯄꯁꯤꯗ ꯍꯣꯏ ꯃꯣꯏꯁꯨ ꯄꯦꯟꯗꯕꯒꯤ ꯂꯩꯕꯥꯛ ꯅꯨꯡꯁꯤꯖꯕꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ. ꯑꯗꯨꯗꯒꯤ ꯃꯣꯏꯁꯨ ꯆꯣꯡꯊꯣꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯂꯦꯞꯄꯅꯤꯅ. ꯇꯁꯦꯡꯅ ꯍꯟꯗꯛꯀꯤ ꯏꯁꯨꯁꯦ ꯊꯣꯛꯑꯝꯗ꯭ꯔꯒꯗꯤ ꯑꯩꯅ ꯈꯟꯖꯕꯗ ꯍꯟꯗꯛꯀꯤ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯁꯦ ꯑꯝꯇ ꯊꯣꯛꯑꯝꯗꯧ ꯃꯥꯟꯗꯦ. ꯑꯩꯗꯤ ꯑꯗꯨꯝ ꯍꯥꯟꯅꯗꯤ ꯂꯦꯞꯄꯛꯄꯩꯅ ꯑꯗꯨꯝ ꯍꯟꯗꯛꯁꯨ ꯑꯗꯨꯝ ꯂꯦꯞꯄꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯂꯩꯖꯈ꯭ꯔꯕꯅꯤ. ꯑꯗꯨꯒ ꯑꯇꯩ ꯊꯣꯛꯂꯤꯕꯁꯤꯡꯁꯤꯗꯤ ꯇꯁꯦꯡꯅ ꯍꯟꯗꯛꯀꯤ ꯏꯔꯥꯡꯁꯤꯗ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯊꯣꯛꯂꯛꯑꯒ ꯃꯣꯏꯅꯁꯨ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯃꯣꯏꯅ ꯍꯣꯠꯅꯖꯕ ꯑꯗꯒꯤ ꯃꯌꯥꯝꯒꯤ ꯚꯣꯏꯁ ꯑꯃꯗꯤ ꯃꯣꯏꯅ ꯂꯥꯎꯖꯔꯨꯕ ꯇꯧꯖꯔꯨꯕ ꯃꯌꯥꯝꯗꯨꯅ ꯑꯗꯣ ꯃꯣꯏꯁꯨ ꯄꯦꯟꯗꯕꯗꯒꯤ ꯂꯩꯕꯥꯛꯀꯤ ꯇꯧꯔꯤꯕ ꯐꯤꯕꯝꯁꯤꯗ ꯃꯣꯏꯁꯨ ꯈꯔ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯄꯤꯅꯤꯡꯕ ꯊꯣꯛꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ. ꯀꯩꯁꯨ ꯀꯥꯏꯗꯦ. ꯑꯗꯨꯝ ꯂꯩꯕꯥꯛꯀꯤ ꯐꯅꯕ ꯉꯥꯛꯇꯅꯤ. ꯑꯗꯨꯝ ꯍꯣꯠꯅꯕ ꯌꯥꯏ. ꯑꯃꯅ ꯀꯥꯔꯁꯨ ꯄꯕ꯭ꯂꯤꯛꯅꯗꯤ ꯑꯗꯨꯝ ꯗꯤꯁꯥꯏꯠ ꯇꯧꯁꯅꯨ. ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯃꯃꯥꯡꯗꯩꯁꯨ ꯑꯗꯨꯝ ꯂꯦꯞꯄ ꯂꯥꯛꯄꯅꯤ. ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯏꯁꯥꯡꯁꯤꯡꯅ ꯑꯗꯨꯝ ꯂꯦꯞꯅꯤ ꯑꯗꯨꯝ ꯍꯥꯏꯕꯁꯨ ꯍꯥꯏꯈꯤꯕ ꯂꯩꯕꯅꯤ. ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯈꯪꯉꯤꯅꯤ ꯂꯦꯞꯀꯅꯤ ꯍꯥꯏꯕꯁꯦ. ꯑꯗꯣ ꯑꯩꯗꯤ ꯀꯩꯁꯨ ꯂꯥꯟꯈꯤꯗ꯭ꯔꯕꯗꯤ ꯈꯜꯂꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ. ꯑꯩ ꯃꯌꯥꯝꯗ ꯄꯥꯎ ꯐꯥꯎꯅꯕꯁꯨ ꯍꯣꯠꯅꯖꯕꯅꯤ. ꯑꯗꯣ ꯄꯥꯎ ꯐꯥꯎꯅꯍꯧꯗ꯭ꯔꯦ. ꯃꯣꯏꯅ ꯑꯗꯨꯝ ꯁꯪꯗꯦ ꯇꯧꯅꯕꯗꯤ ꯑꯗꯨꯝ ꯇꯣꯛꯈꯤꯕꯅꯤꯅ ꯍꯥꯏꯖꯅꯤꯡꯉꯤ. ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯏꯂꯦꯛꯁꯟ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯌꯥꯝꯗ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯕꯤꯕꯒꯦ? ꯇꯁꯦꯡꯅ ꯏꯂꯦꯛꯁꯟꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯏꯔꯥꯡꯁꯤꯒ ꯍꯥꯏꯔꯨꯔꯒꯗꯤ ꯌꯥꯝ ꯀꯟꯅꯗꯤ ꯅꯨꯡꯉꯥꯏꯇꯕꯅꯤ. ꯍꯧꯖꯤꯛꯏꯂꯦꯛꯁꯟ ꯋꯥꯔꯤ ꯁꯥꯕꯁꯤ ꯃꯌꯥꯝ ꯃꯥꯡꯗ ꯑꯗꯨꯝ ꯎꯄꯥꯏ ꯂꯩꯇꯦ. ꯏꯂꯦꯛꯁꯟ ꯂꯥꯛꯑꯕꯅꯤꯅ ꯇꯧꯗ ꯌꯥꯗꯕꯅꯤꯅ ꯀꯦꯟꯗꯤꯗꯦꯠ ꯑꯃ ꯑꯣꯏꯔꯨꯔꯕꯅꯤꯅ. ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝꯗ ꯇꯁꯦꯡꯅ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅꯗꯤ ꯀꯦꯝꯄꯦꯟꯁꯦ ꯑꯝꯇ ꯍꯧꯖꯍꯧꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ. ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯔꯥꯡꯁꯤꯗ ꯑꯗꯨꯝ ꯌꯥꯎꯗꯅ ꯈꯣꯠꯇꯅ ꯆꯦꯜꯂꯤꯉꯩꯗ ꯑꯗꯨꯝ ꯇꯧꯐꯝꯁꯨ ꯊꯣꯛꯇꯦꯅ ꯈꯜꯂꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ. ꯑꯗꯨ ꯇꯧꯒꯦ ꯈꯜꯂꯒꯁꯨ ꯉꯝꯗꯕ ꯍꯥꯏꯗꯤ ꯂꯩꯕ ꯏꯔꯥꯡꯗꯨꯅ. ꯑꯗꯨꯒ ꯋꯥꯈꯟꯗꯁꯨ ꯀꯩꯁꯨ ꯈꯜꯂꯨꯗꯦ ꯑꯗꯨꯒꯤ ꯃꯇꯥꯡꯁꯤ ꯑꯗꯨ ꯀꯦꯝꯄꯦꯟꯒꯤ ꯃꯇꯥꯡꯗ ꯍꯥꯏꯗꯤ ꯚꯣꯠꯁꯤ ꯇꯧꯅꯤ ꯇꯧꯔꯣꯏ ꯈꯪꯗꯕꯅꯤꯅ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯕꯨ
matam khare lepsirakpasida ai mayamga unabagi interact tawbe matam phangjaudruduna ai bot mating pangbikhibwa mamangdasu ai chinau mayam agent dagi adagi aibu supporter mayam imai mayam anamansing ai nausing iching mayam punampa hanaki election lakpasida aibu nusibiu aduga ai atopa ai lairiba manipur le praja mayam sabtang aibu nusibiraga ai manipur lebak si amtang ai seba tawjage aibu thajabiu ai manipur gi damang tai ngam thak ai hona jage afaba kunai ma afaba leba ma semada aibu amtang changing tobiu ai amtam mayam gi thabak se seba ji pina tawjage na mayam dai hai khomje mayam थागत यमुंग अखोई थांगैबन 360 की माइकैदगिसु चिल्लबा मतम कयाबु कायथोकपिदुना इंटरव्यू लौबगी तांजासी पीबीनु ता हानिंगाइ तन थागत फोंदोकसरी लोइन लोइन यमुंग माइ पाक कोइबिउ थैंक यू